ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ B.Ed ꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯊꯥꯕꯤꯒꯗꯕꯁꯤꯡꯗꯣ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯀꯣ ꯀꯃꯦꯟꯇ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯀꯣꯏꯁꯟ ꯈꯔꯈꯛꯅꯦ ꯁꯤꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯄꯁꯦ ꯑꯩ ꯀꯣꯏꯁꯟ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯗꯤ ꯃꯇꯝ ꯇꯁꯦꯡꯅ ꯁꯪꯖꯗ꯭ꯔꯕꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯀꯣꯆꯤꯡ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯨꯁꯜꯂꯨꯕꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯑꯣꯏꯕꯅ ꯁꯤꯗ ꯃꯇꯝ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯑꯇꯣꯞꯄ ꯇꯉꯥꯏꯐꯗꯕ ꯑꯇꯣꯞꯄ ꯑꯩꯅ NEP ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯇꯣꯞꯄ ꯈꯔ ꯃꯔꯨꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝꯗ ꯍꯪꯕ ꯌꯥꯕ ꯈꯔ ꯇꯣꯉꯥꯟꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯃꯗꯤ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝꯃꯒ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯣꯟꯅꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯥꯟꯅꯕꯤꯅꯕꯅ ꯑꯩꯅ ꯀꯣꯏꯁꯟ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯑꯒꯦꯕ ꯉꯁꯤꯒꯤꯁꯤꯅꯀꯣ ꯅꯪꯉꯕꯨꯗꯤ ꯑꯗꯨꯝ ꯑꯦꯅꯥꯂꯥꯏꯁ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯇꯁꯦꯡꯀꯤꯗꯤ ꯑꯩ ꯅꯪꯗ꯭ꯔꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯣꯏꯁꯟ ꯑꯩꯅ ꯍꯥꯞꯀꯠꯆꯔꯛꯇꯣꯏꯁꯦ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤꯁꯨ ꯍꯪꯈꯤꯕ ꯃꯌꯥꯝ ꯑꯃꯅꯦ ꯁꯤꯗ ꯌꯥꯎꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯖꯦꯅꯔꯦꯜ ꯄꯦꯄꯔ ꯑꯃꯒ ꯄꯨꯂꯞꯅ ꯍꯥꯞꯆꯔꯛꯀꯦ ꯁꯤꯅ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤꯅꯦꯕꯀꯣ ꯏꯪꯂꯤꯁ ꯔꯤꯖꯅꯤꯡ ꯑꯗꯨꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗ ꯌꯦꯡꯕꯤꯌꯣ ꯃꯃꯥꯡꯗ ꯍꯪꯈꯤꯕꯒꯤ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯍꯧꯕ ꯌꯥꯏꯀꯣ ꯑꯃꯨꯛ ꯄꯣꯁ ꯊꯝꯖꯒꯦ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯁꯤꯗ ꯄꯣꯁ ꯊꯝꯃꯒ ꯄꯥꯕꯤꯍꯧꯒꯦꯁꯨ ꯌꯥꯏ ꯁꯤꯁꯨ ꯎꯆꯩꯁꯦ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤꯅꯦꯀꯣ ꯃꯊꯛꯇꯁꯨ ꯏꯕꯤꯔꯦ ꯁꯤꯒꯨꯝꯕ ꯂꯔꯅꯤꯡ ꯋꯤꯗꯥꯎꯠ ꯕꯔꯗꯟꯒ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯀꯣꯊꯥꯔꯤ ꯀꯃꯤꯁꯟ ꯍꯟꯇꯔ ꯀꯃꯤꯁꯟ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯞꯀꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯒ ꯕꯨꯛ ꯑꯣꯊꯔ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯕꯨꯛꯁ ꯑꯦꯟ ꯑꯣꯊꯔꯗꯣ ꯑꯗꯨꯁꯨ ꯍꯥꯞꯀꯠꯆꯔꯛꯀꯦ 3 ꯁꯨꯔꯦ ꯄꯣꯏꯟ ꯑꯩꯅ ꯍꯥꯞꯆꯔꯛꯀꯗꯕꯁꯦ ꯍꯟꯗꯛꯀꯤ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯀꯤꯗ ꯐꯪꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯀꯠꯆꯔꯛꯀꯦ 4 ꯁꯨꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯀꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗꯅ ꯖꯦꯅꯔꯦꯜ ꯀꯣꯏꯁꯟꯅꯦ ꯕꯥꯏꯑꯣꯁꯥꯏꯟꯁꯇ ꯍꯪꯃꯤꯟꯅꯈꯤꯕ ꯆꯍꯤꯁꯤꯗ ꯑꯗꯨꯒ ꯑꯁꯤꯅ ꯀꯩꯅꯣꯒꯤ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯑꯟꯁꯔ ꯇꯦꯛ ꯇꯧꯕꯤꯔꯝꯕꯁꯤꯡꯗꯣ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯦꯛꯖꯥꯝ ꯊꯥꯔꯨꯔꯤꯕ ꯃꯤꯗꯨꯅ ꯑꯟꯁꯔ ꯇꯦꯛ ꯇꯧꯕꯤꯔꯝꯕꯗꯨ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯆꯨꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯣꯀꯣ ꯅꯝꯕꯔ 5 ꯀꯁꯦ ꯁꯥꯏꯅꯥꯞꯁ ꯑꯣꯏꯗꯣꯏꯅꯦꯀꯣ ꯅꯝꯕꯔ 4 ꯀꯁꯦ ꯂꯥꯏꯔꯦ ꯕ꯭ꯔꯦꯟꯒꯤ ꯄꯥꯔꯠꯇꯁꯨ ꯍꯪꯉꯦ ꯐ꯭ꯔꯨꯠꯁꯦ ꯀꯩꯅꯣꯒ ꯍꯥꯏꯁꯦ ꯁꯤꯁꯨ ꯌꯥꯝ ꯂꯥꯏꯔꯦ ꯑꯦꯟꯂꯥꯔꯖ ꯑꯣꯚ꯭ꯌꯨꯜ ꯀꯔꯝꯕꯅꯣ ꯑꯦꯟꯂꯥꯔꯖ ꯑꯣꯚ꯭ꯌꯨꯜ ꯃꯦꯆꯨꯔ ꯑꯣꯚꯦꯔꯤꯔꯥ ꯑꯣꯚ꯭ꯌꯨꯜꯗꯒꯤꯅ ꯁꯤꯠ ꯁꯦꯝꯕ ꯑꯣꯚꯦꯔꯤꯗꯒꯤꯅ ꯐ꯭ꯔꯨꯠ ꯁꯦꯝꯕ ꯑꯗꯨꯗꯤ ꯃꯦꯆꯨꯔ ꯑꯣꯚꯔꯤ ꯑꯣꯏꯔꯅꯤꯀꯣ ꯅꯝꯕꯔ 8 ꯀꯁꯦ ꯑꯗꯨꯅ ꯃꯈꯥ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯂꯥꯏꯅ ꯍꯪꯉꯤꯀꯣ ꯖꯨꯂꯣꯖꯤ ꯕꯣꯠꯅꯤ ꯑꯅꯤꯃꯛ ꯍꯨ ꯗꯤꯁꯀꯚꯔꯠ ꯐꯥꯔꯁ ꯂꯤভিꯡ ꯁꯦꯜꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯩ ꯂꯥꯛꯆꯒꯦ ꯁꯤꯒꯨꯝꯕ ꯐꯥꯔꯁ ꯗꯤꯁꯀꯚꯔꯠ ꯁꯦꯜ ꯑꯣꯔꯒꯥꯅꯤꯂꯤꯁꯦ ꯀꯔꯝꯕ ꯗꯤꯁꯀꯚꯔ ꯁꯨꯁꯥꯏꯗꯜ ꯕꯦꯒꯀꯁꯦ ꯂꯥꯏꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯍꯪꯉꯤꯀꯣ ꯁꯤꯁꯨ ꯍꯥꯞꯀꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣ 5 ꯁꯨꯔꯦ ꯍꯥꯞꯀꯠꯆꯔꯛꯇꯣꯏꯁꯦ ꯁꯤꯁꯦ ꯃꯊꯪꯁꯨ ꯂꯩꯔꯦ ꯌꯦꯡꯕꯤꯔꯣ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯩꯅꯕꯗꯤ ꯇꯁꯦꯡꯅ ꯌꯥꯝꯃꯟꯕꯒꯤ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯒꯅꯤ ꯈꯟꯕꯒꯤ ꯑꯩ ꯇꯉꯥꯏꯐꯗꯕꯒꯤ ꯍꯥꯞꯀꯠꯆꯔꯛꯄꯅꯦ ꯁꯪꯗꯕꯒꯤ ꯃꯊꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄ ꯍꯥꯔꯠꯇꯁꯨ ꯍꯪꯉꯦ ꯏꯟꯍꯤꯕꯤꯇꯔ ꯍꯣꯔꯃꯣꯟꯁꯦ ꯀꯔꯝꯕꯅꯣ ꯑꯦꯞꯁꯤꯁꯤꯛ ꯑꯦꯁꯤꯠ ꯀꯣ ꯂꯥꯏꯔꯦ ꯌꯥꯝ ꯂꯥꯏꯔꯦ ꯐꯥꯔꯁ ꯑꯣꯔꯗꯔ ꯑꯣꯐ ꯀꯟꯖꯨꯃꯔꯁꯤ ꯀꯅꯥꯅꯣ ꯍꯥꯔꯕꯤꯚꯣꯔꯁ ꯑꯣꯏꯔꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯪꯉꯦꯀꯣ ꯑꯣꯀꯦ ꯁꯤꯅ 2016-17ꯒꯤ ꯑꯩꯅ ꯈꯟꯕꯗ ꯁꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯑꯇꯣꯞꯄꯗꯣ ꯌꯦꯡꯗꯕ ꯃꯤꯁꯤꯡꯅ ꯁꯤꯁꯦ ꯑꯩꯅ ꯀꯣꯏꯁꯟ ꯑꯦꯅꯥꯂꯥꯏꯁ ꯐꯖꯅ ꯇꯧꯔ ꯌꯥꯎꯈ꯭ꯔꯕꯅꯦ ꯁꯤꯁꯦ ꯑꯟꯁꯔ ꯑꯆꯨꯝꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯌꯦꯡꯈꯠꯄꯤꯌꯨ ꯀꯣ ꯑꯩꯅ ꯑꯗꯨꯝ ꯄꯣꯁ ꯊꯝꯃꯒ ꯌꯦꯡꯕꯤꯔꯣꯀꯣ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯎꯠꯆꯔꯛꯀꯦ ꯑꯩ ꯇꯁꯦꯡꯅ ꯅꯩꯅꯕ ꯁꯪꯗꯕꯒꯤꯅꯤꯀꯣ ꯁꯤꯒꯤꯁꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯦ ꯁꯤ ꯍꯣꯠꯄ ꯅꯤꯌꯣꯝꯒꯁꯦꯀꯣ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗ ꯌꯦꯡꯈꯠꯄꯤꯔꯣ ꯑꯣꯀꯦ ꯃꯈꯥ
NCF matangdu hapjarake video taruk sure si NCTE je dum si kangbuje ko thari commission kangbuje si party je hapake hangba yaba sing hapjarake so dana adumade matam kaithoga hapjarake si analyze tawbase matam yam change ba dunane sina 16-17 gi bioscience ta ko yam laire sorry connective tissue na tabase karamano hang nerve se connective tissue na te ko yam line hange class 9 10 11 12 ki level da bari da hange 9 10 11 12 ki su aina upload tawba amanu su yawbane bio da tawbadi ai semba kuidrimna na mayam tawbadi ngamdri ko ado 9 10 11 12 ki mayam hange sleeping sickness da trypanosoma si class 11 da yawban fajana hange 11 12 ki yengbiro ay analysis tawbadi ngamdre ko sangdabagine question mayam jam khalakpa khara di tawraga hapkhrabane ko line hange 17-18 gi sina general awareness part ne ko yengjen biro si maru oire anga handak adum lakpe mamang chahi general awareness party je yawgi threju screenshot lobi hogera post thamaga tawbigera shum hot pase mamangda takhrabane adu analysis to dum yenga si hot pangamni ye shumaina ko which of the following is the most effective communication in the class kai basu muje wakhal adum sagatlaga su adum yabane ko karamana chumdoino kaina ga leibase ko to sports ta hangman ne Tokyo Olympic ta gi soi gi hangakani ba I hapjarake ba Tokyo Olympic ta ko sina bioscience la 17-18 gi class 11-12 ki sathi na hangi ko dum pa pyo 11-12 ki like the full pathok pyo bioscience ta thabi gedaba kangbuna bioscience ki coaching pambiraga su adum yani ko yam laina semdokpa dum taaga leirabne ba khoina comment dum haibiro masing yamagadi connect tawjarake khoi coaching pizage dum bioscience ta thabi gedaba kangbosing ai sase bioscience background dagi ne ba adna sida hangiba mayamse naina bokanda ko yam kanaba phangni ba mayam mama yawe ko do dum coaching pamirasu tawbe ani ko sida comment haibiro bioscience ki okay sida bioscience ki lore makha amu hapjarake